Hojik Delhida Adugi Nupi Macha Leikhidaba Meamna viral chatna Paoda national media da phone idu sigi building sigi makhada taram bhai tare ada se building sida so khoi maning oi bhai tare building si maning oi bni nami chatpagi mami leitaba adu gadam khoi gi yum gi maning um da khoi gi pataudi hun topagi mami ne ba adu uri se samai leiba adu ga amana masai gi CCTV do silaire CCTV da uramen haiba do CCTV sine ba ko adu ga hairiba sigi terrace sida khoi gi hangsik nuksik sa phasa lai hangsik lang boina amuk ani gumba salam bazane salam maga tabagi condition do di meam haina do ude hayaba ko adu mai tawe adu mai tawbono adu hojise postmortem tawrina khoi aims tagi pau khoi maru pansna pau pire adu loibaga kari condition mai tawbono haibadu khangani sahi ju yamana te sai kun mata ngai rangam se ko adu ga yamna su nuai ta bhai tare adi social media da su khoi video photo mai ta phangadi adum mayamna ining among di pu tha that padung tawba mami sta ba adagi hek karem ka thaina man mami se u ba ko madung bu su hek nuai ta ba khoi su Delhi da leiba ko ne na ko adamai lei adu si building sida sine ba lei conditions mayam sai nung din da se dam bayar sa pathen na birang wani adu ji lung dang da mu la ga kamai taw no ham se mayamna pau da di CCTV footage u na hai ba do chat pa khop pa gi uram ma tabagi di ude na maina pau pinarak pa hitare sai gi mogi CCTV urba footage urba kang gujin na hitare ko aduni hadu maroi na mayam da blame taw de bida sai gi hairiba postmortem du loiraga karino haibadu confirm taw godra haibadu ni mayam na thajna ba dai research se position nungdangi tungbaro ta dore khogi leigireba nupi masa Priya Lakshmi Tugi Matangda koi Marina Tvdagi koi bda leiba Meitei Risa Singna pullaga koi complaint namakak pina ba haidana tauri adu pisalamaga mayam asigiti complaint du hek pibaga makhata be step kari moina lapakada ba haibadu hayen taurani tawda bo hoje je na de koi complaint nama pisanna ba na tauri hoje koi leje Sunlight Colony 1 gi koi police station ne Nanggi pung baro tadore si pau bada dum koi gi akoi bada leba Meitei Risa Sing lakpa dum lep 3 hayo tare smaina leire aduna hojik se koi si complaint se pira matungda makhata step tu karino haibadu hayeng am khangani